Hello everyone, welcome back to my new video. Ngasi video na mga pudon lecture. Ahan ba magtada video sibu yengdinda bibana ije na ima pabung ije chen singi mafamda taram na okcha baga loina na nalukcha bauchari do mayang ngasi video sidi ko ngasi video sidi mamangi dumaina ko mamangi dumaina adi kogi memes padoni adi Manipuri memes se padoni ko Manipuri memes se padoni do mayam memes se nungai gani khanjai video se kakta bida skip to the video ko skip to the video lo bhawa meeting ta view mayam do mayam video anda chalasi mayam adudi memes se paba haujarage tinga da video ko adudi ahanba memes ta leri 2025 sisu fagadra khalluwa sina pumna maktai hena sathire chummiga ma'am 2025 sina fagadra khalluba ne do sina chai haugi ba chahi ma'am do sina pungte sathire matheng si mathang isina Peisa na mongam ni ko Peisa na Nupa Leiba Yare. Hey, Nupi na kay kanya. Kanino na opa sa akin. Kayo na may mahining isibo. Yara bo. Yara bo ma'am. Komento bira mo. Matheng si mèo mà hay những xe ấy cái nào coi đi coi rồi coi sai đấy thì mèo một thằng này lầy này co chị âm đông ni co những gì co nói nè Tamoi masak khange hai se kamaina no tamoi ka uba yauna rabo noibu adu ne ai se mem ne tamoi masak khange ai je ko ai tamoi je ai tamoi se uba yauna rabo amida yauna dri ko duna tamoi masak khange ba ya de ko matheng si noijer sanuda album kum dau su leitre sibu hoi da mem noijer san album kum dau su leitre ko कौन है ये लोग कहां से आते हैं ये Next Tarit tara thokna khallaba matungda ai wakhal se sungkhan khallaroge haina lepe yai ko bro gi wakhal yai ma'am mathang leire Sel leigadra hangbirakano answer di suklai leite dagi sugen heloi chumme ko ma'am leite ko hangbirakano mathang leire hakchang naga hakchang nungai te bane nangon loi tan rakani ko chanjo ko loi tan rakani
ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪꯒꯤꯗ ꯆꯠꯂꯁꯤꯀꯣ ꯃꯊꯪꯒꯤꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯃꯌꯥꯝ ꯅꯨꯄꯥ ꯑꯃꯅ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯄ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯀꯗꯥꯏ ꯐꯥꯎꯕ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯪꯉꯨ ꯈꯪꯉꯨꯀꯣ ꯃꯌꯥꯝ ꯅꯨꯄꯥꯗꯨꯅ ꯃꯤꯇꯩ ꯄꯤ ꯇꯥꯔꯛꯄ ꯍꯥꯏꯕꯁꯦꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤꯗꯣ ꯀꯗꯥꯏ ꯐꯥꯎꯕ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯁꯤꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪ ꯌꯦꯡꯁꯤ ꯁꯤꯗꯤ ꯌꯥꯝ ꯌꯥꯎꯅꯔꯦꯀꯣ ꯔꯤꯜꯁꯇꯤ ꯌꯥꯝ ꯅꯝꯅꯤꯡꯕ ꯖꯒꯣꯏ ꯁꯥꯕꯗꯤ ꯍꯩꯖꯗꯕ ꯅꯨꯄꯤ ꯃꯆꯥ ꯌꯥꯝ ꯂꯩꯔꯦꯀꯣ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯂꯩꯔꯦ ꯖꯒꯣꯏ ꯁꯥꯕ ꯍꯥꯟꯅ ꯇꯝꯃꯣꯀꯣ ꯑꯗꯨꯒ ꯔꯤꯜꯁꯀꯤ ꯂꯝꯕꯤꯗ ꯆꯪꯉꯛꯑꯣꯕ ꯖꯒꯣꯏ ꯁꯥꯕ ꯍꯩꯇꯕꯤꯗ ꯆꯪꯉꯛꯀꯅꯣꯕ ꯁꯥꯎ ꯌꯥꯗꯦ ꯃꯌꯥꯝ ꯃꯊꯪ ꯌꯦꯡꯁꯤ ꯑꯍꯟꯅ ꯁꯥꯅꯤꯡꯉꯤꯕ ꯅꯨꯄꯥ ꯐꯪꯗ꯭ꯔꯤꯅꯦꯗꯤ ꯈꯪꯗꯦ ꯕꯥꯏ ꯗ ꯋꯦ ꯍꯅꯨꯕꯤ ꯁꯥ ꯑꯗꯨꯅꯤ ꯇꯥꯝ ꯑꯍꯟ ꯁꯥꯅꯤꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯂꯦꯝꯃꯣ ꯍꯥꯏꯕ ꯍꯅꯨꯕꯤ ꯁꯥ Would like to take notes while I take next ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯅꯨꯄꯥ 5-10 ꯀꯣꯏꯕꯤꯁꯦ ꯍꯧꯖꯤꯛꯐꯥꯎ ꯊꯥꯗꯣꯛꯑꯝꯗ꯭ꯔꯤ 이베마 ꯅꯪ ꯃꯤ ꯑꯣꯏꯔꯣꯏꯀꯣ 이베마 ꯅꯪ ꯃꯤ ꯑꯣꯏꯔꯣꯏꯀꯣ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯉꯩꯗꯤ ꯃꯤ ꯑꯣꯏꯔꯔꯣꯏ ꯃꯊꯪ ꯌꯦꯡꯁꯤ ꯁꯤꯗꯤ ꯌꯥꯝ ꯔꯤꯂꯦꯇꯦꯕꯜ ꯑꯣꯏꯀꯣ ꯃꯌꯥꯝ ꯅꯣꯏꯅ ꯊꯃꯣꯏ ꯀꯥꯏꯕ ꯀꯥꯏꯗꯨꯗꯤ ꯂꯥꯞꯅ ꯊꯝꯃꯣꯗ ꯑꯩꯅ ꯐꯣꯟ ꯀꯥꯏꯈꯤꯕ ꯅꯨꯃꯤꯠꯇ ꯀꯥꯏꯈꯤꯕ ꯊꯃꯣꯏꯗꯨꯗꯤ ꯄꯨꯔꯥ ꯕ꯭ꯔꯣꯛꯅꯦ ꯆꯠꯂꯤꯁꯦ ꯆꯨꯝꯃꯤꯀꯣ ꯃꯌꯥꯝ ꯐꯣꯟ ꯀꯥꯏꯕ ꯍꯥꯏꯁꯤꯗꯤꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯄꯨꯔꯥ ꯊꯃꯣꯏ ꯀꯥꯏꯕꯗꯁꯨ ꯑꯣꯏꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯁꯨ ꯑꯣꯏꯀꯣ ꯑꯗꯨꯅꯤ ꯑꯁꯤ ꯅꯦꯛꯁ ꯁꯤꯅ ꯑꯃꯨꯛ ꯈꯔ ꯗꯥꯏꯔꯦꯛꯅꯤꯀꯣ ꯁꯤꯗꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯤꯡꯁꯦ ꯇ꯭ꯔꯛꯅ ꯊꯣꯝꯕꯗ ꯇ꯭ꯔꯛ ꯀꯣꯞꯄꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯃꯌꯥꯝ ꯇ꯭ꯔꯛ ꯀꯣꯞꯄꯦ ꯍꯥꯏꯕ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯦ ꯇ꯭ꯔꯛꯅ ꯊꯣꯝꯕꯗ ꯇ꯭ꯔꯛ ꯀꯣꯞꯄꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ ꯑꯩꯗꯤ ꯈꯪꯖꯗ꯭ꯔꯦꯀꯣ ꯃꯌꯥꯝꯁꯤꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯅꯦꯛꯁ ꯂꯩꯔꯦ ꯂꯞ ꯏꯁ ꯕ꯭ꯂꯥꯏꯟ ꯆꯨꯝꯃꯦ ꯃꯌꯥꯝ ꯄꯨꯔꯥ ꯃꯂꯪꯗ ꯇꯦꯟ ꯀꯥꯞꯄꯒ ꯆꯞ ꯃꯥꯟꯅꯩ ꯂꯞ ꯏꯁ ꯕ꯭ꯂꯥꯏꯟ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯤꯝꯁ ꯄꯥꯕꯁꯦ ꯉꯁꯤꯒꯤ ꯃꯤꯝꯁ ꯄꯥꯕꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯌꯥꯝꯅꯗꯤ ꯌꯥꯝꯗ꯭ꯔꯦꯕꯀꯣ ꯃꯤꯝꯁꯦ 14-15 ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯤꯝꯁꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯒꯅꯤ ꯈꯟꯖꯩ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝꯅ
ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯤꯗꯩꯁꯨ ꯍꯦꯟꯕ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨ ꯃꯌꯥꯝ ꯁꯤꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯑꯩꯅ ꯍꯥꯏꯕꯗ ꯍꯥꯏꯕ ꯉꯥꯡꯕ ꯁꯛꯄꯗ ꯁꯣꯏꯒꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯑꯄꯪꯕ ꯅꯆꯥ ꯑꯄꯪꯕ ꯅꯅꯥꯎꯅꯤ ꯈꯟꯗꯨꯅ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯤ